खुरुमजरी ISTV की पाव मियंग ताबीरी बपुन मपु तरामना ओक्सरी हजि फाबु की मरु एबा पावटा Ministry of Home Affairs के नॉर्थ ईस्ट की इंटरनल सिक्योरिटी एडवाइजर डॉक्टर मनोरंजन नमैना काबलम बदगी लाइकन नखरे पाव संदोन पिजरी भारत सरकार की मिनिस्ट्री ऑफ होम अफेयर्स के नॉर्थ ईस्ट की इंटरनल सिक्योरिटी एडवाइजर डॉक्टर सिंगू मयूम मनोरंजन कुमन सकंगदब सिंह नोमैना काबलम बदगी ये थंगबा पांबोम द सोपदगी रिम्स लाइकन नखरे तौदोगा सिंह ngara numida pung 8 rom tabada lampel police station gi manung sanma game village ta laiba type 3 quarter house ta thokibani mahak pisum ningombam direktagini haujikna langol game village ta quarter da laibani mathanta quarter da leading ada sakangdaba sing aduna nomai round ama kaplam bada ye thangba pambom da panba maru adu pawdo laba matung da puksep ta khet ki hari soktona laikan nariba manoranjana phongdolapada manipur da laiba lalhobagi irang asigi warosin ama purakna ba honabaga mari lenana khut tharakpo aramba yabagi singnaba lai lalhobagi irang asi wali sanaraga warosin purapa ngamgodabani lengbada nongmai yaduna chatpabudi langol puduna chatpana hena fai haike amaga bhab tanarega akoi masen mukshinaraga unity puraga development of ne na sungane ana leba taseno leba ni oitaraga de akoi ga bhab taminarega शांति पूर्वक परिशाला खुलवा सरकार भाग ताने वाले साना थोपना तुंगी मिलोंगे अकोई ने कुछ तौरी मुश्किल भी होगा तौरी उसे आई सारी कानून नवा ऐसा की फैमिली कानून नवा लगती है तुंगी मिलोंगे पुंसी दा असुंबा पुंसी महिमा कीवा खंबा अके खंगाव दबा अदुम पुंसी महिमा रामयाम पामे ngasi ayuk angan bapung taruk rom taba macam da sengmai police station gi manung sanba maharabi longkha ja sakti leba IED ani leram le leba khongdo leba sa matres sub engineering department AR gi kambu ama laktuna bom adu aswe angam yaudana lokthok laga pokhai hankrek IED ani asi ngasi sengmai da leba AR gi kambu amana imphal tamna normal routine oina ROP lakpada maharabi longkha gi kalbert amagi sarak ke na yata leram thengna kibani masiga mari lenana leba khong AR gi sa matres sub engineering regiment ke kambu ama laktuna IED aseng bara haiduna yenglaba matung lautok laga labuk ta pokhai han kebani masina maram oduna national highway 2 da ong anirom thinginduna gali salhan kide thawasiga mari lenana AR ge makadi gi phongdoropada bom amana kg ama makarom lumi masina pokharam nabadi misimina yamna tholamba yai haike sendan pham singda siji nagadaba commercial LPG connection mana na distribution singdagi tawba yahangadabani haina all manipur domestic LPG consumer welfare association na thadro posterol amana khangalakbe pawgi maktana break amatang lawzari Prime Minister Narendra Modi lakpagi mangwana Manipur Police na section tharang lokotpo oina ngasi Lampel Police Station gi manung san na leiba sangangai mayai lekai da thibu humbagi thabak sathakre Additional SP Lalboy Haukib amadi Commando OCP Sanjit ani gi miyeng makhada chathakibu operation adu da lekai asigi manung da leiba nupa nupi punna miyoi sanirom amamam ta oina verification chathaki loinana bail out ani yauna singna ba miyoi tra taruk makhata na verification gi damak Lampel Police ta sinaki ngasi kurai kendra gi manung da leiba lomi singda ningtham gi maru mala yanthopagi tharam ama MLA NG Bizoi gi yumda pangthokre maru mala yanthopagi tharam adu da kurai kendra da leiba lomi singna saruk yaki tharam adu ga mari lenana MLA Bizoi na kurai kendra asi iril turel amadi kombo turel na pharu ga chatpa mafam oibana law lokraba matung da lomi singna ahang balabuk singda matam ga sana ba maru marang sing thana ba yanthopani haike praja mayam da masigi pothok mayam do maduna marang kaina phangani haiba asaduni aduna masigi wakal asi aikoi manipur gi wena imungi economy development tawbudana tana aikoi myam gi chinjakta muting chaung pangani haiba adui asa aduni kono thamjari base haujik chathariba Manipur Sangai Festival ga mari lenana ngasi Manipur Mountaineering and Trekking Association gi miyang makhada Manipur Adventure and Mountain Biking Association gi miyotra taretna saba cycle team ama MMTA gi President Dr. Surjina Lamthakre cyclist ngasi dagi Imphal dagi lamdan tarba matungda moirange tamu lek exhibition pangtholba matung Imphal da amuk halakadobani haike Narendra Modi na lusingba NDA sarkar na mamang da palamba UPA sarkar gi matam da left party singa taksin badagi miyam gi yengna khungangi miyam bu sahi amada numit chamani thabak pinaba lokolamba Mahatma Gandhi National Rural Employment Guarantee Act Bharat ki akhanaba mafong khara khata da sananaba amasung masibu pixel hanaba thorang local haina Communist Party of
India Marxist Manipur State Commission Thadrokpa Charol Amana Maral Shirakli Housing Material Amasung Labor Ratio Hantanaba Kongtang Lokatkiba Sina Program Masida Yamna Sohlagani and the Kongtang Wena Tabak Subagin Mid Masing Kaktaba Anisubada Ratio Material Gisang Hengadan Ba Asina Tikadar Sing Amasung Masin Sing Hena Masing Yamna Sanglak Lagani Wa Guarantee Act Contractors Commission Guarantee Act Ontorakadori Manamasina MG NREGA Mutatpa Amasung Picta Hanba Yarwe Haina Lebak Pumbada Chatabagum Ngasi New Delhi da Tripura Ge Chief Minister Manik Sarkana Lusingduna Chatari Badhana Sig Sarukama Wen Infal da CPIM Office da Mipam Ama Pangtokuna MG NREGA Mutatpa Yarwe Mipum Kodimak Tabak Pina Balokalu Haiba Walip Lauduna Baraki Prime Minister Lakpada Memorandum Pisinba Haina Walip Laure Haike Amukana Break Amatang Luxury Break Matunda Amukana Tam Oxury Usiwada Labor Usiwa High School si Adet School Wajarabasu Mahiro Satet ki matak Laiduna Board ki exam da Sangwana Mai Paktuna Lakiba School si Oza Ningtin Laitabana Mahiro Sing Ning Bakainare Sarkan approved Tabo Oza Ahum Meramadegi Hozik Hana Headmaster Oramba Ajusu October Thada Pension Sakibadegi approved Oza Aniga Lunana non approved Oza Taragama Pan School si Salairi Emasika Mali Renan School si Headmaster Oramba Isoros Komana Paumis na Fondoropada Tiangkang Kayada Hana Education Minister Oramba Amadi Hozik Education Minister Deba Marangtem Okendro Amasung local MLA school Sigi Awat Afasing Mensin Bena Haja Krabazu Hozi Faba Tabu Packet Pedri Machine School Sigi Pivam no Monomagi Social Luckily High K. Another Ahoida class maintained Tongamaka, Warpa, the Ahoy Kunina, Semin Bangango, and the same many Taita hiding with the Ahoji, Yaradi Pulglated or Hembiro. With that, Natragana, it is named more additional post Pibiros in it. Natragadi, who is implementation में हम तोड़ा कहीं किन्होंने अभी रामचाय apply तो भी आए ये से तो भी आए अभी मैं हम तो भी रोके जो अभी सिलेक्टी निंग बजी तुम रहे लोचला पदा मरुई बपाव अमुकना Ministry of Home Affairs की North East की Internal Security Advisor Dr. Manoranjan नमोइना कापलम बदगी लाइक नक्रे Housing Fabiki oina ISTB na pizza pa pau matang asda loizare ayon maano pa pau single wenena ngahaki matungda amukana lawisi